Haukiba pung kungamari da liba sida coronavirus ke nova case la kamagi matakta hengatuna nongmada case kwaidagi yamna lakho numit oikre bagalap ki chang jada barkutara gani thoi ga 10 mi ni pansino da hatarake amasung Chhattisgarh da thokiba Nakshal attack ka mari leidana housing oiriba security ki fibam gi matang da Union Home Minister Amit Shah na lujingdun awang bathaki mifam ama New Delhi da pangko Mayam Kurumzari Adam Yang Rivers Impact News ni JEET KHAIDEM na hoje pungja se faw gi murba pausing mayam da pizari Leiba sida coronavirus positive oibagi chang nongma gi hengalakpada natana haukiba pung kungamari da anoba case lak amagi mathakta hengatuna nongmada case khwaidagi yamna lakpuna bit oire Leiba sigi oina coronavirus ki apunba confirm case crore ama lak kunga manga lishing marfuga mapan henkre leikidaba masingna punna mioi lak ama lishing hufuga manga ka chamaga subna ama sukre mioi crore ama lak taraga taruk lishing marfuga nithoi henbana laying badagi fagalaktuna discharge tawkibaga loinana recovery rate na chada marfu taraga nithoi ga 10 nipan sino da hantarake active case na lak taret lishing nifuga mathoi ga chanipan ga subna kuntra da henkalakle Minister of Health and Family Welfare Government of India gi matung ina haukiba pung kungamari sida anoba case lakama lishing ahunga chamanga ga yankhai ga nipan hengalakiba ga loinana mioi chamri ga huvutra ga nipan laikhidre hairi nakalamrom da haukiba pung kungamari sida leiba sigi oina punna mioi lak taraga taruk lishing kuntra ga nipan ga chamri ga hufuga mari da covid vaccine kapkiba ga loinana leiba sigi oina ngasi fawbuda covid vaccine kapkiba migi masing punna crore taret lak marfutara ga mathoi lishing manga ga chamaga sun hufuga humdoida chathakre hairi nakalamrom da malingyo ina coronavirus ke punba confirm case crore taraga humdoi lak taraga mapan lishing kutraga taret henkre mioi lak kunga nipan lishing hufuga taruk henbana laikidre laing badagi fagalakiba migi masingna crore tara lak hufuga nithoi ga lishing kutraga mari henkre Malingi lebak singi manung da USA na coronavirus ki apunba case crore ahum lak taraga mari lishing kun henduna virus asina kwaidagi sokhalaba lebak oiri Brazil na apunba case crore ama lak kun ga mapan lishing marfuga ni mari henduna anishuba amadi India na ahum suba da leiri Awang nongpok lamdam gi oina Assam na coronavirus ki apunba case lak ani lishing taraga nipan ga chatruka humpu Tara yauduna lamdam asomgi oina laina sina kwaidagi sokhalaba state oiri active case na lishing amaga chamapan ga hufuga mari da leiri Tripura gi oina apunba case lishing kuntra ga humdoi ga chamanga ga nifu yaukre active case na hufu humdoi da leiri Arunachal Pradesh ta coronavirus ki apunba case lishing taraga taruk ka chanipan ga nifu ga mapan yaukre active case na nipan da leiri Meghalaya da COVID-19 na naraba migi masing Lishing taraga mariga chamaga kunga nithoi yaukre active case na chamaga subna ani da leiri Nagaland state ki oina apunba case lishing taraga nithoi ga chahunga hufuga humdoi yaukre active case na chamaga kuntra humdoi leiri Sikkim state ta COVID-19 na nahalaba migi masing lishing taruk ka ani ga yankhai ga taret yaukre active case na yankhai ga mathoi da leiri Mizoram da case lishing mariga chamri ga marfu taraga mathoi leiri active case na nifuga mathoi da leiri Maharashtra government state adu the COVID-19 gi case hengalakliba adu gi yenglaga night curfew amadi weekend singda strict lockdown thamkre loinana state asida ayuk nungthil gi matamda section 144 su thamjinkre anoba restriction adu the mall restaurant bar sing amadi lining laishon ga mari leinaba mafam sing cinema hall sing things in kre bank stock market sing insurance pharmaceutical sing Medical companies sing telecommunication disaster management office sing electricity amasung water supply office sing gi oinadi athingba leiroi hairi adumainamak home delivery service tawbudi adumak yari khongthang asi Maharashtra ge chief minister Uddhav Thackeray na luchingba cabinet mifamna hiramasigi matangda khanaraba matung laukibani Rajasthan government na state aduda COVID-19 gi case hengalakliba adugi yenglaga khudakta gi lockdown ga manaba athingba thamjin kre loina ne state asida mapandagi changlakpa natraga halakpa miyoi khudingmak tangai fadana RT-PCR test tawgadabani hairi Rajasthan government na thokiba order aduda class 1 dagi na 9 fawba school kabada athingba thamki amadi luhongbada miyoi chamadagi henna tinba yaroi hairi khudakta gi cinema hall sing theater amadi multiplexing su things in kray district magistrate na state aduda namidang pung nipan dagi ayuk pung taruk fawba curfew lauthokray
Ziribamgi Bauprada Laiba Imoinu Gas Agency na Gas Chang Naina Fanghandabagi Wahogda Manipuri Students Federation MSF District Committee Ziribamgi Taumi Singna Ngasi Ayuk Imoinu Gas Agency Office Solon Sincray Manipuri Student Federation MSF District Committee Ziribamgi President Atam Razif na Fongdorapada Ziribamgi Bauprada Laiba Imoinu Gas Agency na Jiribam Miyamda Chang Naina Gas Fanghandaba Amadi Gas Hapnaba Cylinder Ahangba kaya khomgat khraga ngasi fawba gas fanghandabaga mari lainana office asi solon bani makhata na imoinu gas agency ga yanaba ama puraktriba fawba solon gani haiki Haribasi ekon mamang dasu January thada ko wari sana kiba leire wari sana ba matamda hariba February thada gi di niyom sumna pirani haibagi adu ma thaja ba pirak kiba su leire bani adu masi April tha yorka ba oda yum dagi empty gas cylinder khong raga hariba empty gas cylinder se khong khroba matungda ngasi phawba pitok pidaba tha ni hum su dala ba oda pitok pidaba adugum laba sungulaba niyom nai da ba adugum lo thabak thorom kaya leibana maram maraga ngasi dagi hariba agency asi niyom sumna bagi damakta ikon Manipuri Student Federation na ko tingjanjare Matang swais da break am log zage break ki matung da Manipuram sungmalingi tongan ba ipau single na yamna tuna lakchage impact news meeting ta dun leibiu Panthoibi Construction Private Limited developing tomorrow presents Panthoibi Green Homes, a destination of luxury living equipped with modern amenities. Launching on 12th of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amak launch tawzare. Upon Masembam ki 10% amag down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi maleng simbiro Panthoibi Construction Private Limited assist company of Panthoibi Housing Finance Company Limited Torombam lekai. Break matung da mayam bom kana taramok chari. Chhattisgarh da thokiba Naxal attack aduga mari leinana hauzik oiriba security ki fibam ki matang da Union Home Minister Amit Shah na luching duna awang bathaki mifam ama New Delhi da pangthokrai mifam aduda Union Home Secretary Ajay Bhala Director Intelligence Bureau Arvind Kumar amadi CRPF ki makok thongbo officer kiana sarukyaki khud thoknabagi thodok aduda laikhidraba Jawan Singh ki mafamda Union Home Minister Amit Shah na awaba phongdoki bagaloinana laiba sigi damak thawai thakraba Jawan Singh ki imung manungi mafamda su ikai khumnaba utki Naxalism gi mayokta chathariba lanteng makhata na chathaki gani haina Amit Shah na phongdoki bagaloinana thogdo sigi waroishin amasu purakhi gani haiki Hayeng pangthokodariba Assam amadi West Bengal gi ahum suba tangkaki Mikhal amasung Tamil Nadu Kerala amadi Puducherry Assembly Mikhal gi semsaba punamak loikre Tamil Nadu Kerala amadi Puducherry Assembly Mikhal hayeng tangkak ama khaktada pangthokodamne Assam gi oina hayeng pangthokodariba Mikhal asina ahum suba amadi aroiba tangkaki Mikhal oigadawri West Bengal gi oina tangkak nipan pangthokodariba Mikhal asigi ahum suba tangkak oigadawri loinana hauzik hangduna leiriba Tamil Nadu gi Kanyakumari Lok Sabha seat amadi Kerala gi Malappuram Parliamentary Constituency gi marakki Mikhal su hayeng pangthokadamani Mikhal asida Assam gi oina Assembly seat nimfu West Bengal gi oina seat kuntraga matoi Tamil Nadu gi oina Assembly Constituency chani ga kuntraga mari Kerala gi oina Assembly Constituency cham nimfu amadi Puducherry gi oina Assembly seat kuntrada vote thadanagani Panbayabadi pangthokodriba tongan be state mari amadi Union Territory amagi Mikhal gi vote masing me anida punna thigadamani Indian Railways na ngasidagi laiba sigi tongan ba mafamsingda unreserved train huputraga mathoi service da thaba hawan kre hariba asigi manungda Varanasi Sultanpur Amritsar Pathankot Jalandhar City Pathankot Firozpur Ludhiana Bhatinda Firozpur Delhi Rohtak Delhi Panipat su yauri hariba train sing asi Northern Railway gi makhada chen gadabani Railway Minister Piyush Goyal na phongdoroki bagi matung inna ngasi dagi mathau tauba hau riba train sing asina passenger sing da safe amadi comfortable journey gi khudong chaba pibangam lagani hairi
Mizoramda layong khangdaba laina makhal amana ok marfuga taret sikre African swine fever na oiramgani haina chingnaba mawongda sikibani haidi Mizoram Animal Husbandry amadi Veterinary Department Livestock Health Division ki Joint Director Dr. Lanmin Thanga gi matung ina ok sing adu African swine fever na narga sikiba oigani haina thajanari Dr. Lalthil Thanga na ngasi lupa lak nimfu romgi ok Sian kiba adugi asengba maram khangdok naba mafam aduda haktengna na chatuna yengsin gadawri panba yabadi chahi sigi haukiba Mars kungama thoida state asigi lunglai district ta masak khangdaba laina na nabana maram oiraga ok sibagi pau ahan bu oina lakibani adumoinamak state aduda hauzik fawbagi oina di African swine fever outbreak oibagi pau di laitri Board of Control for Cricket in India, BCCI के President Saurav Ganguly na Indian Premier League IPL 2021 da thasigi mapandagi sungsoi soidana hauragani haikre wafamasi Maharashtra government na state aduda COVID-19 ge case hengalakliba adugi yenglaga weekend lockdown thamjin kraba matung BCCI na thamlakibani panbayabadi Mumbai gi weekend Panbayabadi Mumbai gi Wankhede Stadium da punna IPL 2021 gi match tara April tara da dagi kunmanga fawbada sananaba khanarambani Arobada bulletin is gi headlines amhona mayam thamsage Haukiba pung kungamari da leiba sida coronavirus ki anoba case lakamagi mathakta hengatuna nongmada case kwaidigi yamna lakpa numit oikre pagalakki chang cha da bartara ni thoi da 10 ni pansi tharaklei Amasung Chhattisgarh da thokiba Nakshal attack ka mari leinana housing oiriba security ki fibam gi matang da Union Home Minister Amit Shah na lujing duna awang ba thaki mi phamama New Delhi da pang